Manipuri Pamel Wari miyeng tabiriba miyoisingbu ahanbamaktada channel asigi maikaidagi khoiramjari. Ngasisu subscriber singna thabirakpa asengba thokiba wari amakhak mayamda kodol tamjage. Wari asi subscriber amakhakna aikhoida thabirakpani. Hairiba subscriber asigi masak mamingdi mahak masana confidential oina thambinaba haijarakpana mayamda mahakki maming losanjare. Mayamgi marakta wari share tobiningba leiragasu aikhoigi WhatsApp number 7005 245-748 हाइरिबा नंबर असिदा अदमक चिंगनबा लैतना थाबिरकनबा निक्सिंगजरी आइगी बाबागी मपा आइगिना पुपु असि लैखिदबगी मागी मरमदा आइगी बुबोका वारी असुम छानाबनी मतमदुदा वारी असे लिबिरखिबनी बाबाना पिकलिङै पुपु लैखिद्रे पुपुगी युमना लांगबमनी ममिंगदी लोसनजरी पुपु असी थौना लैबा यामना साथीबा मिसकनी मतमदुदा महाक ममिंग चटपा माइबा अमसु ओइरमी मतमदुदा महाक यामना लापना लाइटिन खोइरम्बा पोचम लौथोकपा लाइटिन ओकनबा असिगुम्बगी थबकसिंगबु तौदुना मतम सांगना मयामगी मतेंग पांगदुना मयामगा नुंगसी चानना लोइनदुना लैरमी पुपुना पांगल करा सोला अबा मतमनी नोंगमा नोंगसु यामना मंगबा अहिंग अमदा युमगी मांगोलदा यामना अकीबगी खोंजेलदा अंगांग मसा मयामना लांगदुना नोखेना सानाबगी मखोल ताराअमी बुबोकना पुपु कौदुना खोंजेल असि ताबरा हंगबदा महाकसु ताई तुमिना लयु लांगनु हाइदुना महाक्की कोकी मपादा थामलिबा उपुगुम्बा अमदगी लाई खोइरम्बगी पोचै खरा पुथोरक्तुना युमयाइदा ममित उसिन्दुना लाई खोइरमदुना लैखी लाई हेक खोइरम्बा हौबदगी मांगोलदा लांगलम्बा मयामदो युमथक्ता अमु चोंगदुना सानारक्पगुम तौरखी मतमदुदा पुपुना करीनो खंगदबा पोचै खरा पुथोक्तुना युमथक्ता लाइसोन तिनसोल खरा तौदुना लांखटपदगी अदमक तुमिना लैखी नुमित खरनी लैरगा पुपु अरापा मफम अमदा मीगी लाई खोइरम्बा चलमी फना ngन्ना चटपनी अदुबु लाई खोइरमगदौबा नुपी मचादो यामना साथीबा फत्रबा थवाई अमा चंगदुना लैरमी नुपीदो मागी मसापुंबा मथंता खतचबा कया तौबदगी हिंगना हिंग सारमी मसादी खंगजबा नत्ती थवाई अदुना हाटलगे हाइबगी मतागुम खोटपीबनी अदुबु पुपुना नुपी अदुगी खुदांग अदु पाइदुना तपना लाइसोन खरा सोलगा वारी सानबा हौरखी मतमदुदा पुपुना नहाकना करिगिनो नुपी असिदा लाकनरिबसे नहाक करी पामी असुमना हंगबदा फत्रबा थवाइदुना नुपी मचादुगी थवाई असी पामी मसी पुद्रबदी आइदी चटलोय हाइरकपदा पुपुना अखोइना ngमगदबा ओइना हायो थवाई पीबदी अखोइना ngमोय हाय अदुबु थवाई अदुना थवाई अमा पुदुना चटलोय हाइदुना अदुमक लैखिबदगिदी याररोय खंदुना पुपुना नुपीदुगी ममादा इबेमा नचागी लाइदिविगा लैरबदी लाइदी अमा पुतोरो अदुगा नचा नुपीदुना ख्वाइदगी पामना सेटपा फिरोल अदुगा पियु हाइखी ममादुना मतमदुदा पुपुना हाइबा पोचैसिंग अदो पुथोक्तुना पी अदुगा पुपुना लाइदी अदुदा नुपी मचादुना पामना सेटपा फी मसेट खरा सगाइदुना लाइदी अदुदा छलमी अदुगा नुपी मचा अदुगी ममांगदा लाइदी अदो थामदुना लाइरोल खरा सोलदुना फत्रबा थवाइदो लाइदीदुदा चंगहंदुना यामना वाना लाइरोल सोलदुना लंग अहिंगबना पुल्लगा मपांदा पुथोक्लगा लमलोंग अहुम फांगबदा फुमननबा पुथोरखी असुमना पुथोरक्लबा मतुंग लाइदी अदुबु लमलोंग अहुम फांगबदा फुमबा हौरक्पा मतमदा नुंगसित यामना कन्ना सिलखी अदुगा अकीबा खोंजलदा पुपुगी नाकोंगदा अइना नंगबु कैदौपा ngमगी येंगु नोंगमदी अइना नंगी थवाई सोयदना लौगनी हाइना पुपुगी नाकोंगदा तहलखी पुपुना यामना थुना लाइरोल सोलदुना लाई फदेवी अदु फुमजिनखिरमी अदुदगिदी सिलंबा नुंगसितसु लेपखिरमी असुमना लोयरदुना इमुंगदा चंगलागा पुपुना इबेमा अंगांगदो ग्यान तारब्रा असुमना हंगी ममादुना ओजा माइबना लाई खोरमदुना मपान थोखिबगदी ग्यान बुदि खरा तारे अदो ओजा माइबा हौजिकु करिसु तौरा अरोइद्रा असुमना हंगजखी पुपुना हौजिकपुदि करिसु तौररोय अदुबो अंगांगसिदा चंगलिबा थवाइसे यामना साथीबा थवाइनी अइना लाइदीदुदा फत्रबा थवाइदुबु फादुना नमसिल्लगा थमखिबनी मदो नोय खुलगी लमलोंग अहुम फांगबदा फुमलंबनी
ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯅ ꯊꯦꯡꯅꯗꯨꯅ ꯂꯧꯊꯣꯛꯄ ꯊꯣꯛꯂꯕꯗꯤ ꯈꯨꯜ ꯑꯁꯤ ꯑꯋꯥꯕ ꯗꯁꯥ ꯇꯥꯒꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯁꯨ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯨꯄꯨꯗꯣ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ 10 ꯑꯃꯨꯛ ꯂꯩꯔꯒ ꯅꯣꯡꯃ ꯈꯨꯜꯗꯨꯒꯤ ꯑꯉꯥꯡ ꯈꯔꯅ ꯂꯝꯕꯤꯗ ꯂꯩꯕꯥꯛ ꯈꯣꯠꯇꯨꯅ ꯆꯩꯇꯦꯛ ꯂꯣꯠꯄꯤ ꯁꯥꯟꯅꯕꯗ ꯂꯥꯏꯙꯤ ꯑꯗꯣ ꯃꯆꯦꯠ ꯈꯔ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯥꯡꯅꯤꯅ ꯀꯔꯤꯅꯣ ꯈꯪꯅꯤꯡꯃꯟꯈꯤꯗꯨꯅ ꯂꯩꯕꯥꯛ ꯑꯗꯣ ꯍꯣꯒꯥꯏꯗꯨꯅ ꯂꯥꯏꯙꯤ ꯑꯗꯣ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯂꯥꯏꯙꯤ ꯑꯗꯨꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜ ꯇꯧꯗꯨꯅ ꯌꯦꯠꯈꯤꯕ ꯂꯪ ꯑꯍꯤꯡꯕꯗꯣ ꯃꯈꯣꯏꯅ ꯊꯗꯠꯇꯨꯅ ꯃꯣꯏ ꯃꯌꯥꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯂꯥꯏꯙꯤꯗꯣ ꯆꯍꯤ 10 ꯑꯃꯨꯛ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯂꯩꯕꯗꯨꯗ ꯀꯔꯤꯁꯨ ꯁꯦꯒꯥꯏꯔꯝꯗꯦ꯫ ꯉꯔꯥꯡ ꯅꯍꯥꯟꯇ ꯐꯨꯝꯈꯤꯕꯒꯨꯝ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄꯗ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯙꯤ ꯑꯗꯣ ꯑꯍꯥꯟꯕ ꯐꯪꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯉꯥꯡꯗꯨꯅ ꯃꯃꯥꯗ, "ꯃꯃꯥ, ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯈꯣꯠꯇꯨꯅ ꯁꯥꯟꯅꯕꯗ ꯂꯥꯏꯙꯤ ꯑꯃ ꯑꯩꯅ ꯎꯔꯛꯇꯨꯅ ꯐꯪꯉꯦ, ꯌꯦꯡꯉꯨꯇꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯔꯥꯎ ꯍꯔꯥꯎ ꯎꯠꯂꯝꯃꯤ꯫ ꯃꯃꯥꯗꯨꯅ "ꯀꯔꯥꯏꯗꯒꯤ ꯂꯥꯏꯙꯤꯅꯣ, ꯇꯍꯣꯏꯗꯦ, ꯐꯠꯇꯕ ꯑꯣꯏꯔꯝꯒꯅꯤ, ꯍꯨꯟꯇꯣꯛꯈꯣ" ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨꯗ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯠꯇꯨꯅ ꯃꯃꯥ ꯎꯍꯟꯗꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯄꯨꯟꯅ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯥꯃꯤꯟꯅꯗꯨꯅ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯑꯍꯤꯡ ꯑꯣꯏꯔꯛꯄꯗ ꯑꯉꯥꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯅꯣꯛꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯕꯗ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯃꯃꯥ ꯃꯄꯥ ꯇꯥꯗꯨꯅ ꯃꯆꯥꯕꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯉꯥꯡ ꯑꯗꯣ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯑꯃ ꯂꯧꯗꯨꯅ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯐꯛꯂꯥꯡꯗ ꯉꯥꯊꯗꯨꯅ ꯃꯀꯣꯛꯅ ꯃꯈꯥꯗ ꯃꯈꯣꯡꯅ ꯃꯊꯛꯇ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯕꯗ ꯃꯃꯥꯗꯣ ꯄꯥꯈꯠꯃꯟꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯨꯕꯗ ꯑꯉꯥꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯐꯃꯨꯡꯗꯨꯗꯒꯤ ꯃꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯇꯅ ꯏꯜꯂꯛꯄꯒꯨꯝ ꯇꯥꯁꯜꯂꯛꯏ꯫ ꯑꯉꯥꯡ ꯑꯗꯣ ꯂꯩꯃꯥꯏꯗ ꯃꯃꯥꯏꯅ ꯎꯞꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯃꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯌꯦꯡꯂꯨꯕꯗꯗꯤ ꯃꯃꯥꯏ ꯑꯗꯣ ꯏ ꯑꯁꯤꯕ ꯆꯪꯕꯒꯨꯝ ꯃꯨꯁꯨꯛ ꯃꯨꯁꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯣ ꯃꯃꯥꯅ ꯀꯧꯕꯗ ꯈꯨꯝꯂꯛꯈꯤꯗꯦ꯫ ꯃꯄꯥꯅ ꯃꯇꯝꯗꯨꯗ ꯃꯤꯍꯨꯜ ꯌꯦꯡꯂꯨꯕꯗꯗꯤ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯃꯃꯥꯅ ꯃꯆꯥꯕꯨ ꯀꯣꯜꯂꯗꯨꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯀꯞꯆꯈꯤ꯫ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒ ꯄꯣꯂꯣꯏꯅꯕ ꯍꯥꯏꯅ ꯊꯝꯈꯤ꯫ ꯑꯍꯤꯡꯗꯣ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯤ ꯃꯌꯥꯝ ꯄꯥꯎ ꯑꯗꯨ ꯇꯥꯔꯗꯨꯅ ꯄꯣꯂꯣꯏꯕ ꯌꯥꯎꯅꯕ ꯂꯥꯛꯇꯨꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯄꯣꯂꯣꯏꯈꯤ꯫ ꯃꯇꯝꯗꯨꯗ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ, ꯂꯥꯏ ꯑꯣꯛꯅꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯉꯥꯡ ꯃꯃꯥꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯕ ꯂꯩꯈꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ "ꯀꯔꯤꯁꯨ ꯇꯧꯗꯦ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯥꯟꯅꯕ ꯍꯜꯂꯛꯑꯒ ꯂꯥꯏꯙꯤ ꯑꯃ ꯃꯣꯏꯅ ꯂꯩꯕꯥꯛ ꯍꯣꯠ ꯁꯥꯟꯅꯕꯗ ꯐꯪꯉꯤ ꯍꯥꯏꯅ ꯍꯔꯥꯎꯅ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯇꯨꯝꯈꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏꯗ ꯄꯥꯎꯗꯣ ꯑꯄꯣꯛꯄꯤꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯍꯥꯟꯅ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯅ, "ꯑꯦ, ꯃꯗꯨꯗꯤ ꯆꯍꯤ 10 ꯃꯃꯥꯡꯗ ꯏꯆꯥꯅꯨꯄꯤꯗ ꯊꯋꯥꯏ ꯆꯪꯕꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯅ ꯊꯋꯥꯏ ꯑꯗꯣ ꯂꯥꯏꯙꯤꯗ ꯐꯥꯔꯒ ꯆꯪꯍꯟꯗꯨꯅ ꯊꯋꯥꯏꯗꯣ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜ ꯇꯧꯗꯨꯅ ꯐꯨꯝꯈꯤꯕꯅꯤ꯫ ꯑꯁ, ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯕ ꯇꯥꯔꯦ꯫ ꯐꯠꯈꯤꯗ꯭ꯔꯕ ꯁꯥꯊꯤꯕ ꯊꯋꯥꯏꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯀꯧꯗꯨꯅ ꯑꯃꯨꯛ ꯅꯧꯅ ꯊꯋꯥꯏ ꯑꯗꯣ ꯐꯥꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜ ꯇꯧꯗꯨꯅ ꯐꯨꯝꯖꯤꯟꯍꯟꯗ꯭ꯔꯕꯗꯤ ꯑꯋꯥꯕ ꯇꯥꯕ ꯇꯥꯔꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯨꯄꯨꯕꯨ ꯀꯧꯕ ꯂꯥꯛꯈꯤ꯫ ꯈꯨꯜꯒꯤ ꯅꯨꯄꯥ ꯑꯍꯜ ꯈꯔ ꯄꯨꯄꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯈꯤ꯫ ꯄꯨꯄꯨꯗ ꯑꯃꯨꯛꯇꯪꯗꯤ ꯑꯋꯥꯕꯁꯤꯗꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯄꯨꯄꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯧꯔꯨꯕ ꯊꯕꯛꯅꯤꯅ ꯉꯝꯂꯣꯏ ꯍꯥꯏꯕ ꯉꯝꯗꯕꯅ, "ꯍꯣꯏ, ꯐꯔꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯧꯕꯤꯈ꯭ꯔꯣ, ꯑꯩ ꯂꯥꯛꯆꯔꯒꯦ. ꯍꯌꯦꯡꯁꯦ ꯃꯌꯥꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯁꯤꯡꯗꯣ ꯊꯝꯕꯤꯔꯝꯂꯣ" ꯍꯥꯏꯔꯒ ꯄꯨꯄꯨꯅ ꯄꯣꯠꯆꯩ ꯈꯔ ꯃꯈꯣꯏꯗ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯄꯨꯄꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯄꯨꯄꯨ ꯕꯣꯕꯣꯛꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯈꯔ ꯆꯥꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ꯫ ꯄꯨꯄꯨꯅ ꯈꯨꯜꯗꯣ ꯌꯧꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯑꯁꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗ "ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ" ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯄꯨꯄꯨ ꯇꯨꯡ ꯑꯣꯟꯊꯣꯛꯇꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯂꯥꯛꯐꯝ ꯊꯣꯛꯄ ꯂꯥꯛꯈꯤ꯫ ꯄꯨꯄꯨꯅ ꯑꯉꯥꯡ ꯁꯤꯈꯤꯕ ꯏꯃꯨꯡꯗꯨꯗ ꯆꯪꯂꯛꯄꯗ ꯃꯌꯥꯝ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯀꯧꯁꯤꯟꯗꯨꯅ ꯐꯤꯗꯥ ꯊꯥꯗꯨꯅ ꯐꯝꯍꯟꯈꯤ꯫ ꯑꯉꯥꯡ ꯃꯃꯥꯗꯨꯅ ꯄꯨꯄꯨꯗ ꯂꯥꯏꯙꯤ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯗꯨꯅ "ꯑꯣꯖꯥ ꯃꯥꯏꯕ, ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯇꯥꯗꯅꯕ ꯑꯣꯖꯥ ꯃꯥꯏꯕꯅ ꯂꯥꯏꯙꯤ ꯑꯗꯣ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯐꯨꯝꯕꯤꯔꯝꯃꯨ" ꯍꯥꯏꯈꯤ꯫ ꯄꯨꯄꯨꯅ ꯂꯥꯏꯙꯤ ꯑꯗꯣ ꯄꯥꯏꯗꯨꯅ ꯃꯤꯠ ꯎꯏꯁꯤꯜꯂꯗꯨꯅ ꯌꯦꯡꯕꯗ ꯊꯋꯥꯏꯗꯤ ꯊꯣꯛꯈ꯭ꯔꯦ ꯈꯪꯂꯦ꯫
ꯑꯗꯨꯗꯒꯤ ꯃꯌꯥꯝꯗ ꯄꯨꯄꯨꯅ ꯍꯥꯏ, ꯁꯤꯗꯤ ꯊꯋꯥꯏꯗꯨꯗꯤ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯆꯪꯗ꯭ꯔꯤ ꯃꯈꯩꯗꯤ ꯑꯩꯅ ꯊꯋꯥꯏ ꯀꯧꯗꯨꯅ ꯐꯥꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯔꯣꯏ, ꯆꯪꯂꯕꯁꯨ ꯊꯋꯥꯏꯗꯨꯅ ꯃꯤꯁꯛ ꯑꯗꯣ ꯍꯥꯠꯄꯅ ꯍꯥꯟꯈꯤꯅꯤ, ꯀꯟꯕ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯌꯦꯡꯂꯁꯤ ꯏꯁꯣꯔꯗ ꯍꯥꯏꯖꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯑꯩ ꯏꯁꯤꯡꯗ ꯁꯣꯜꯂꯝꯂꯒꯦ, ꯏꯁꯤꯡ ꯑꯁꯦ ꯆꯥꯏꯊꯣꯛꯇꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯑꯃꯗꯤ ꯅꯁꯥ ꯅꯁꯥꯗ ꯈꯔ ꯈꯔ ꯅꯥꯊꯣꯛꯎ꯫ ꯃꯁꯤ ꯍꯥꯏꯕꯗꯒꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯏꯁꯤꯡ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯗꯨꯅ ꯁꯣꯜꯂꯤ꯫ ꯃꯌꯥꯝꯗꯣ ꯁꯣꯜꯂꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯊꯕꯛꯇꯨꯁꯨ ꯂꯣꯏꯔꯗꯨꯅ ꯄꯨꯄꯨ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯕꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯄꯨꯄꯨ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯑꯅꯛꯄꯗ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯄꯨꯄꯨ ꯃꯥꯒꯤ ꯍꯩꯖꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯜꯂꯤ, ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯂꯩꯈꯤꯗꯦ꯫ ꯄꯨꯄꯨꯅ ꯅꯨꯃꯤꯠꯇꯨꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯄꯨꯄꯨ ꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯌꯨꯝ ꯐꯥꯎꯕꯗꯤ ꯌꯧꯔꯛꯂꯤ꯫ ꯕꯨꯕꯣꯛꯄꯨ ꯀꯧꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯕꯨꯕꯣꯛꯁꯨ ꯇꯥꯔꯗꯨꯅ ꯊꯥꯎꯃꯩ ꯂꯥꯔꯇꯦꯟ ꯄꯥꯏꯗꯨꯅ ꯃꯩ ꯄꯨꯊꯣꯛꯇꯨꯅ ꯕꯨꯕꯣꯛꯅ ꯊꯣꯛꯂꯛꯄꯗꯨꯗ ꯊꯋꯥꯏꯗꯣ ꯊꯣꯡꯒꯥꯜ ꯑꯗꯨꯋꯥꯏꯗ ꯂꯩꯍꯧꯈꯤ ꯍꯥꯏꯕ ꯄꯨꯄꯨꯗꯤ ꯈꯪꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯕꯨꯕꯣꯛꯀ ꯊꯨꯅ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯏꯃꯨꯡ ꯌꯧꯔꯛꯄꯗ ꯄꯨꯄꯨ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯄꯦꯟꯅ ꯀꯞꯇꯨꯅ ꯃꯆꯥꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯕꯨꯕꯣꯛꯄꯨ ꯀꯣꯜꯂꯗꯨꯅ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯑꯃꯨꯛ ꯀꯞꯆꯈꯤ꯫ ꯕꯨꯕꯣꯛꯅ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯐꯥꯊꯗꯨꯅ ꯆꯥꯛ ꯄꯤꯖꯕꯤꯈꯤ꯫ ꯄꯨꯄꯨꯅ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝꯌꯥꯏꯗ ꯐꯝꯗꯨꯅ ꯃꯆꯥꯁꯤꯡ ꯇꯨꯝꯈꯤꯕ ꯉꯥꯏꯗꯨꯅ ꯁꯪꯖꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯇꯨꯝꯈ꯭ꯔꯕꯗ ꯕꯨꯕꯣꯛꯄꯨ ꯀꯧꯗꯨꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯋꯥꯕ ꯄꯤꯔꯅꯤ, ꯑꯗꯨꯅ ꯑꯩ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯊꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯕꯨꯕꯣꯛꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯈꯤ꯫ ꯄꯨꯄꯨꯅ ꯅꯪ ꯅꯆꯥꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯀꯣꯟꯗꯨꯅ ꯇꯨꯝꯃꯨ, ꯂꯥꯏꯅꯤꯡꯊꯧꯕꯨ ꯈꯣꯏꯔꯝꯖꯗꯨꯅ ꯄꯣꯊꯥꯔꯣ, ꯑꯩ ꯏꯃꯨꯡꯁꯤꯗ ꯂꯥꯏ ꯈꯔ ꯈꯣꯏꯔꯝꯈꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯄꯨ ꯂꯩꯍꯧꯈꯤ꯫ ꯕꯨꯕꯣꯛ ꯃꯆꯥꯁꯤꯡꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯈꯤ꯫ ꯀꯞꯅ ꯀꯞꯅ ꯑꯗꯨꯝ ꯇꯨꯝꯊꯈꯤ꯫ ꯄꯨꯄꯨꯗꯤ ꯏꯃꯨꯡꯗꯨꯗ ꯐꯠꯇꯕ ꯂꯥꯏꯗꯨꯅ ꯆꯪꯕ ꯉꯝꯗꯅꯕ ꯃꯍꯥꯛꯀꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯕꯨꯕꯣꯛꯅ ꯍꯧꯒꯠꯇꯨꯅ ꯄꯨꯄꯨ ꯏꯃꯨꯡꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯁꯨꯃꯥꯡꯗ ꯄꯨꯄꯨꯒꯤ ꯃꯁꯥꯗꯣ ꯃꯨꯁꯨꯛ ꯃꯨꯅ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯕꯨꯕꯣꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯄꯨꯝꯕ ꯃꯤꯀꯨꯞꯇꯨꯗ ꯀꯥꯏꯈꯤ꯫ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯄꯨꯒꯤ ꯄꯨꯟꯁꯤꯕꯨ ꯂꯥꯏ ꯐꯠꯇ꯭ꯔꯕ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯕꯨꯕꯣꯛꯅ ꯑꯩꯉꯣꯟꯗ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯤꯕꯤꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯑꯩꯁꯨ ꯀꯞꯆꯈꯤ꯫ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯄꯨꯄꯨꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥ ꯏꯁꯥꯒꯤꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁ ꯁ꯭ꯇꯣꯔꯤ ꯄꯥꯊꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫